Ma'am, good evening. Ngasi yamna maruoiba topic amtang ay wamtang ay yoy kalon tap ngok say. Ngarang ni humang matunda maphange ani amana aduda le ada dalai na traga tu le ada le ai matang da su ai wa kalon da amtang ngok say. Ma'am musiki ngarang se akogi Maitai macha ahum ama SSC ki exam pass tawre tawra matungda exam atopa amagi thani na chapada kurungkiba manangdana mai tawdana toki singna phai kotle ha le tupe kotle na phai het pauta baga makoina ha le tupe na social media jaw awalaw ni ba wawalaw na matungda athengba antaga nungalamdai haigadra nungalamdai dai tare ama phange mainan kan bangam me haina amu viral amu chale ko chalo matung sida project se ani madi ai yoina di koi kogi sing na makoi gi gupta haina ba adu ada ai wakhalon de sigi je pongdok tabadi ama ka thagam tasengna angang ani dusu kalle hai pusimadi hai petang di moi ngangna bada ko adum no tawe makoina voice kamain thadok ke hai ba matamda makoigi hagiba government na aigi wajinai tam tam ngang dragati noi losan ngang mari thuna ngang baduna yam emergency ore kan ngang mani sidi emergency natte masidi am tina critical oiraba topic amane lawraga ai tam ngang jabani ba yamna maru en khale aigi motadi noi na maru oidi khala dikhang dre asagi hairiba ni se moina attempt to moigi group nam da haina ba waduni koina hairo toisa moigi mark haukip haibra ama thang million haibra adu kawre maming government na moigi manipur thuaina bhona bada achouba roller meba mi duga kusina na ba thamji kochi aduga james haibra adu duga muhut sinana ba thammam boregadi yam phai adu kanagum bakhra na thadokre kenoda assam rifle da army sing da pitokre thaduna bagi damakta haina tumaina myangma sandok nei ado chumambi ai lalambi adu duna atopa soyam da bu oisan mainly aseng na soyam yaudana tawbo isanu maitai singna koki sing pharaga phara matungda chak bijara thabadu dumaina thadok du dumaina haiba makoi ju thadok pro oisanu wana ai ahambada ai sai thamjage aduga huji mainly makoi voice ta kari haina ge habda voice ta haina riba posina katai kem natte yam pendra sawraga hai tare makoi gi kangu kharana sina takpadi thadok matrana khali ko ai gi mot ni ko haibadi makoi gi mi singduna akoi thokpa tawrage haibadi ha lagena pukhraga makoi ani do ai makoi do ani haide pukhraga hatu khidre sineba voice do haide voice do 16 second dang sang bani 16 second do da yamna maru oi boy haibe tare madugi poto halani pukhraga hatana thadokre sina takpadi mi do hatana thadokre xyz assam rifle oigera army do oigera ame do oigera kusin ram nagadra haiba je ai khalli aduna hen over tor magadi ai ngasagi facebook ti paidre ko social media pairudre just ai ek no to baga normal khatang le kan da wari je phanong tor pani adu da social media yeng de bija adu ta thadu morgadi yam phare thaduk ta boragadi akoi gi government gi side na army sing da pressure ma tawragadi soidana phangani haiba je ai ama thamjari maramdi moi gi voice ri matung ina thadokre na thadokre means kusin nagre haibani adu taragadi government na achauba action ama lawraga haiba DIG oigera am oigera makoi tarogadi mi sing do phangadra na khalli even aina karingba social media changu da bagi phangre na haiba puram leng madi choke afabu oesanu sigi ai wakhallon jinatana muing phungdung nariba potuna ado makoi gi target ta ama ngasai na haibado ma haukip haiba mi se manipur thugaina bada silliba achauba nupa maneba ma se thadu halaga haiba mi je keno tok sen haibane adadi amna manungda keno male hendra mokoina nyamama mi je phara keno tok biya bagi lambi ma mu je thadu yana bagi lambi ma uhandra ado siema se patana government na hanjaningi aduga changba yadabani haiba last border haitare last border sidai changagadi yamna danger oire haiboregadi government na mafam duda state force amadi central force toraga post ama hangbiyoba haibdi kaigino da kuki sing di patan lo sing lei bani na makoi di changba yadaba sing se moi di khangeba changba yadi hadi moi changan deba ado akoi mai tai gi kari no ham tamda
ꯍꯦ ꯍꯥꯏꯕ ꯑꯃ ꯌꯥꯎꯔꯤꯑꯕ ꯑꯩ ꯉꯁꯥꯏ ꯑꯌꯨꯛ ꯉꯟꯇꯥꯗꯔ ꯑꯍꯤꯡꯗꯔ ꯑꯩ ꯀꯥꯎꯔꯦ ꯇꯨꯝꯕ ꯌꯥꯗꯦꯕ ꯍꯦ ꯇꯣꯡꯕꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯊꯣꯛꯑꯣꯏꯗꯕ ꯊꯣꯛꯍꯟꯅꯤꯡꯗꯕ ꯃꯌꯥꯝ ꯑꯃ ꯊꯣꯛꯑꯦꯕ ꯊꯣꯛꯏꯕ ꯉꯁꯥꯏ ꯃꯈꯣꯏ ꯑꯍꯨꯝ ꯈꯛꯀꯤ ꯋꯥ ꯅꯠꯇꯦꯀꯣ ꯑꯩꯅ ꯄꯟꯖꯔꯤꯁꯦ ꯃꯈꯣꯏ ꯑꯍꯨꯝꯗꯨꯁꯨ ꯇꯁꯦꯡꯅ ꯐ꯭ꯌꯨꯆꯔ ꯑꯃ ꯈꯟꯈꯤꯕꯒꯤꯗꯃꯛꯇ ꯐ꯭ꯌꯨꯆꯔ ꯑꯃꯒꯤꯗꯃꯛꯇ ꯃꯣꯏ ꯆꯠꯂꯨꯕꯅꯦ ꯑꯗꯨ ꯑꯣꯏꯇꯥꯔꯒꯗꯤ ꯆꯠꯄ ꯌꯥꯗꯦ ꯈꯣꯠꯇꯦ ꯍꯥꯏꯕ ꯄꯣꯠ ꯑꯃꯁꯦ ꯍꯧꯖꯤꯛ ꯁꯣꯁꯤꯌꯦꯜ ꯃꯦꯗꯤꯌꯥꯁꯦ ꯑꯩꯅ ꯀꯩꯅꯣ ꯍꯥꯏꯖꯒꯦꯕ ꯒꯥꯔꯤ ꯊꯧꯔꯕꯅꯤ ꯑꯗꯨ ꯑꯣꯏꯇꯥꯔꯗꯤ ꯀꯩꯅꯣꯝ ꯇꯧꯔꯕꯅꯤ ꯁꯣꯁꯤꯌꯦꯜ ꯃꯦꯗꯤꯌꯥ ꯀꯩꯅꯣ ꯇꯧꯔꯕꯅꯤ ꯍꯥꯏꯔꯤꯕ ꯃꯈꯣꯏꯅꯁꯨ ꯈꯔ ꯈꯪꯕ ꯊꯣꯛꯑꯦꯕ ꯈꯪꯗ ꯑꯣꯏꯔꯒꯁꯨ ꯑꯗꯨꯒꯤ ꯄꯣꯠꯇꯣ ꯈꯪꯗ꯭ꯔꯦ ꯑꯣꯀꯦ ꯌꯥꯔꯦ ꯈꯪꯗꯅ ꯆꯪꯉꯨꯕꯅꯤ ꯑꯦꯛꯁꯤꯗꯦꯟꯅꯦꯕ ꯁꯤꯗꯣ ꯑꯗꯣ ꯑꯦꯛꯁꯤꯗꯦꯟ ꯊꯣꯛꯄ ꯃꯇꯝꯗꯅꯦ ꯒꯥꯔꯤ ꯑꯦꯛꯁꯤꯗꯦꯟ ꯇꯧꯔꯒ ꯁꯤꯈꯤꯕꯗꯨꯅ ꯐꯕ ꯑꯃ ꯂꯩꯌꯦꯕ ꯀꯨꯀꯤ ꯀꯨꯠꯇ ꯁꯤꯈꯤꯕꯒꯤ ꯃꯨꯠꯇ ꯑꯩ ꯊꯃꯣꯏ ꯁꯦꯡꯅ ꯑꯩ ꯍꯥꯏꯖꯔꯕꯅꯤꯀꯣ ꯑꯗꯣ ꯁꯤꯒꯨꯝꯕꯁꯦ ꯑꯗꯨꯝ ꯊꯣꯛꯏꯁꯦ ꯀꯩꯒꯤꯅꯣꯗ ꯑꯩꯈꯣꯏꯗ ꯍꯦ ꯇꯣꯡꯕ ꯑꯃ ꯌꯥꯎꯔꯤꯑꯕ ꯑꯅꯤꯇꯥ ꯇꯤꯡꯕꯥꯏꯖꯝ ꯑꯁꯤꯃꯛꯅ ꯑꯩꯅ ꯍꯧꯖꯤꯛ ꯍꯥꯏꯖꯈꯤꯕꯗꯣ ꯆꯪꯕ ꯌꯥꯗ꯭ꯔꯦ ꯍꯥꯏꯔꯤꯕ ꯂꯥꯁ ꯑꯩꯈꯣꯏꯒꯤ ꯂꯝꯂꯣꯡ ꯑꯅꯤ ꯐꯥꯡꯉꯦ ꯈꯜꯂꯁꯤꯅꯦ ꯅꯠꯇ꯭ꯔꯒ ꯂꯝꯂꯣꯡ ꯄꯨꯡꯐꯝ ꯐꯥꯡꯗꯅ ꯁ꯭ꯇꯦꯠ ꯂꯩꯔꯦ ꯈꯜꯂꯁꯦ ꯁꯤꯗꯒꯤ ꯍꯦꯟꯅ ꯈꯣꯡ ꯆꯪꯁꯤꯟꯕ ꯌꯥꯗꯦ ꯍꯥꯏꯔꯒꯗꯤ ꯁ꯭ꯇꯦꯠ ꯐꯣꯔꯁ ꯒꯣꯚꯔꯟꯃꯦꯟꯠꯅ ꯊꯝꯕꯤꯌꯨ ꯁꯤꯅꯤꯗ ꯃꯔꯝꯗꯤ ꯈꯪꯗꯦꯕ ꯑꯩꯈꯣꯏ ꯑꯌꯥꯝꯕꯅ ꯂꯥꯟ ꯍꯧꯔꯛꯄ ꯃꯇꯝꯗ ꯁꯦꯛꯃꯥꯏꯗ ꯆꯠꯂꯒ ꯄꯤꯛꯅꯤꯛ ꯇꯧꯔꯤꯕ ꯃꯩꯇꯩꯅꯦꯕ ꯃꯔꯝꯗꯤ ꯀꯩꯅꯣꯗ ꯑꯩꯅ ꯇꯧꯕꯅ ꯃꯆꯨꯝꯃꯤ ꯑꯩ ꯃꯉꯥꯏꯅꯦ ꯈꯟꯕꯁꯦ ꯑꯌꯥꯝꯕꯅ ꯆꯠꯅꯩꯌꯦꯕ ꯈꯨꯠꯇ ꯈꯨꯠꯂꯥꯏ ꯄꯥꯏꯕ ꯃꯤꯁꯤꯡꯗꯨꯅ ꯑꯋꯥꯕ ꯊꯦꯡꯅꯔꯛꯄꯗꯣ ꯇꯥꯡꯉꯛꯄ ꯃꯇꯝꯗ ꯈꯨꯠꯅ ꯈꯨꯠꯂꯥꯏ ꯄꯥꯏꯔꯒ ꯍꯦꯛꯇ ꯉꯥꯡꯀꯅꯨ ꯍꯥꯏꯕꯒꯨꯝꯕ ꯑꯗꯒꯤꯗꯤ ꯈꯨꯠꯂꯥꯏ ꯄꯥꯏꯗꯕꯁꯤꯡꯅꯁꯨ ꯍꯦꯛꯇ ꯑꯣꯟꯅ ꯇꯩꯅꯕꯗ ꯈꯨꯠꯂꯥꯏ ꯄꯥꯏꯗꯕ ꯅꯈꯣꯏꯅ ꯈꯪꯄꯣꯠꯇꯦ ꯍꯥꯏꯕꯒꯨꯝꯕ ꯁꯤꯒꯨꯝꯕ ꯑꯩꯈꯣꯏꯗ ꯌꯥꯝꯅ ꯆꯨꯡꯁꯤꯟꯅꯗꯕ ꯑꯃ ꯌꯥꯎꯔꯤꯑꯕ ꯃꯁꯤꯒꯤ ꯄꯣꯠꯁꯦ ꯇꯧꯍꯟꯅꯤꯡꯗꯦꯕ ꯉꯔꯥꯡ ꯆꯠꯈ꯭ꯔꯤꯕ ꯃꯈꯣꯏꯁꯦ ꯑꯁꯦꯡꯅ ꯑꯃ ꯍꯥꯏꯖꯒꯦ ꯂꯥꯟꯅ ꯂꯧꯕꯤꯒꯅꯨ ꯌꯥꯝ ꯂꯥꯜꯂꯦ ꯁꯣꯁꯤꯌꯦꯜ ꯃꯦꯗꯤꯌꯥꯗꯁꯨ ꯈꯔ ꯊꯣꯛꯅꯩꯀꯣ ꯃꯈꯣꯏ ꯄꯨꯟꯁꯤꯒꯤꯗꯃꯛꯇ ꯂꯥꯟ ꯊꯦꯡꯅꯅꯕꯒꯤꯗꯃꯛꯇ ꯃꯈꯣꯏ ꯌꯥꯝꯅ ꯁꯤꯁꯤ ꯇꯧꯕꯅꯤ ꯈꯣꯠꯄꯅꯤ ꯍꯥꯏꯕꯁꯦ ꯃꯌꯥꯝ ꯁꯤꯗꯩ ꯍꯦꯟꯕ ꯃꯌꯥꯝ ꯑꯃ ꯊꯕꯛ ꯇꯣꯛꯑꯒ ꯃꯔꯝꯗꯝ ꯉꯥꯡꯅꯕ ꯂꯩꯔꯦꯕ ꯑꯩꯈꯣꯏꯅ ꯁꯤꯗ ꯑꯁꯥꯝ ꯔꯥꯏꯐꯜ ꯅꯨꯡꯁꯤꯗꯦ ꯑꯁꯥꯝ ꯔꯥꯏꯐꯜꯒꯤ ꯔꯤꯀ꯭ꯔꯨꯠꯃꯦꯟ ꯆꯠꯂꯦꯕ I mean ꯑꯩꯅ ꯍꯥꯏꯖꯅꯤꯡꯉꯤꯁꯦ ꯂꯣꯖꯤꯛꯅꯤꯀꯣ ꯑꯁꯥꯝ ꯔꯥꯏꯐꯜ ꯂꯥꯜꯂꯤ ꯂꯥꯟꯗꯦ ꯍꯥꯏꯕꯒꯤ ꯋꯥꯁꯨꯡꯅ ꯅꯠꯇꯦ ꯑꯩꯈꯣꯏꯅ ꯉꯁꯤ ꯑꯁꯥꯝ ꯔꯥꯏꯐꯜꯁꯦ ꯅꯨꯡꯁꯤꯗꯦꯕ ꯑꯗꯣ ꯑꯁꯥꯝ ꯔꯥꯏꯐꯜ ꯅꯨꯡꯁꯤꯗꯦꯁꯦ ꯑꯁꯥꯝ ꯔꯥꯏꯐꯜ ꯈꯨꯗꯤꯡꯃꯛ ꯐꯠꯇꯦ ꯍꯥꯏꯕꯁꯨ ꯑꯩꯈꯣꯏ ꯍꯥꯏꯕ ꯌꯥꯗꯦꯕ ꯑꯐꯕ ꯃꯌꯥꯝ ꯑꯃ ꯂꯩꯔꯤꯑꯕ ꯃꯌꯥꯡꯗ ꯑꯣꯏꯒꯦꯔꯥ ꯑꯃꯗ ꯑꯣꯏꯒꯦꯔꯥ ꯑꯗꯨꯕꯨ ꯂꯩꯔꯤꯕ ꯁꯤꯆꯨꯋꯦꯁꯟꯒꯤ ꯇꯥꯏꯃꯤꯡꯁꯤꯗ ꯑꯁꯥꯝ ꯔꯥꯏꯐꯜꯒꯤ ꯔꯤꯀ꯭ꯔꯨꯠꯃꯦꯟ ꯆꯠꯀꯅꯤ ꯍꯥꯏꯔꯒꯗꯤ ꯄꯣꯠꯇꯨ ꯌꯥꯝ ꯀꯩꯅꯣ ꯑꯟꯇ꯭ꯔꯥꯁ ꯑꯃ ꯆꯠꯇ꯭ꯔꯥ ꯍꯥꯏꯕꯅꯤꯗ ꯁꯣꯁꯤꯌꯦꯜ ꯃꯦꯗꯤꯌꯥꯗ ꯑꯩ ꯀꯩꯅꯣ ꯍꯥꯏꯖꯒꯦꯕ ꯅꯨꯡꯁꯤꯔꯅꯤ ꯍꯥꯏꯕ ꯅꯠꯇ ꯊꯣꯛꯂꯛꯀꯅꯣꯕ ꯑꯩꯁꯨ ꯃꯥꯏ ꯅꯣꯏ ꯅꯨꯡꯁꯤꯗꯦ ꯑꯩꯁꯨ ꯀꯩꯁꯨ ꯀꯥꯏꯗꯦꯕ ꯕꯠ ꯃꯤ ꯑꯃꯒꯤ ꯄꯨꯟꯁꯤ ꯑꯃ ꯁꯤꯕꯗꯅꯦ ꯃꯅꯤꯄꯨꯔꯒꯤ ꯃꯩꯇꯩ ꯈꯨꯗꯤꯡꯃꯛꯁꯦ ꯂꯣꯏ ꯋꯥꯏꯕ ꯃꯅꯤꯄꯨꯔ ꯈꯛꯇ ꯅꯠꯇꯦ ꯋꯥꯔꯤꯁꯦ ꯗꯤꯜꯂꯤꯗ ꯂꯩꯕ ꯑꯣꯏꯒꯦꯔꯥ ꯑꯁꯥꯝꯗ ꯂꯩꯕ ꯑꯣꯏꯒꯦꯔꯥ ꯃꯄꯥꯟꯗ ꯂꯩꯕ ꯑꯃꯗ ꯂꯩꯕ ꯑꯣꯏꯒꯦꯔꯥ ꯃꯤ ꯑꯃ ꯃꯥꯡꯕꯗ ꯋꯥꯏꯑꯦꯕ ꯋꯥꯏ ꯍꯥꯏꯕꯁꯦ ꯆꯠꯂꯤꯕ ꯃꯤꯗꯨꯅꯗꯤ ꯉꯁꯥꯏꯒꯤ ꯁꯐꯔ ꯇꯧꯕꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯤꯅ ꯋꯥꯔꯝꯃꯅꯤꯀೋ ꯍꯥꯏꯕꯁꯦ ꯈꯜꯂꯔꯣꯏꯕ ꯃꯥ ꯃꯁꯥ ꯍꯤꯡꯅꯕ ꯍꯣꯠꯅꯔꯛꯄꯗ ꯑꯗꯨꯕꯨ ꯃꯥ ꯑꯃꯅ ꯃꯤ ꯋꯥꯍꯟꯕꯁꯦ ꯀꯌꯥ ꯃꯇꯤꯛ ꯋꯥꯍꯟꯕꯗ ꯑꯗꯨꯝ ꯃꯇꯤꯛꯀꯤ ꯃꯤ ꯈꯨꯗꯤꯡꯃꯛ ꯂꯣꯏ ꯋꯥꯍꯜꯂꯦꯕ ꯑꯗꯨꯅ ꯍꯥꯏꯅꯤꯡꯕꯗꯤ ꯆꯠꯂꯤꯅꯤ ꯍꯥꯏꯗꯨꯅ ꯃꯃꯥ ꯃꯄꯥꯗꯅꯤ ꯈꯪꯗꯦ ꯏꯃꯨꯡ ꯃꯅꯨꯡꯗꯅꯤ ꯈꯪꯗꯦ ꯀꯩꯔꯣꯏ ꯂꯩꯀꯥꯏꯗꯅꯤ ꯈꯪꯗꯦ ꯀ꯭ꯂꯕꯇꯅꯤ ꯈꯪꯗꯦ ꯇꯥꯝꯃꯒ ꯑꯩ ꯁꯨꯃꯥꯏꯅ ꯆꯠꯇꯧꯔꯤ ꯁꯤ ꯇꯧꯗꯣꯔꯤ ꯅꯣꯏ ꯈꯔ ꯃꯇꯦꯡ ꯄꯥꯡꯕꯤꯌꯨ ꯑꯁꯤ ꯀ꯭ꯂꯕꯅ ꯃꯇꯦꯡ ꯄꯥꯡꯕꯤꯔꯦ ꯁꯤ ꯇꯧꯒꯅꯤ ꯒꯣꯚꯔꯟꯃꯦꯟꯠꯅ ꯃꯇꯦꯡ ꯄꯥꯡꯕꯤꯔꯦ ꯁꯤ ꯇꯧꯒꯅꯤ ꯁꯤ ꯇꯧꯕꯤꯌꯨ ꯍꯥꯏꯕ ꯃꯇꯝꯗ ꯋꯥꯏꯅꯣ ꯀꯔꯤꯒꯤ ꯃꯇꯦꯡ ꯄꯥꯡꯉꯣꯏ ꯑꯩ ꯍꯥꯏꯒꯦ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯃꯩꯇꯩꯁꯤꯡꯁꯤꯒꯤ ꯀꯟꯗꯤꯁꯟꯁꯤꯗ ꯀꯃꯥꯏꯅ ꯇꯧꯒꯦꯗ ꯍꯤꯡꯅꯕꯒꯤꯗꯃꯛꯇ ꯂꯥꯟ ꯊꯦꯡꯅꯕ ꯑꯃ ꯅꯤꯡꯇꯝꯅꯕꯒꯤꯗꯃꯛꯇ ꯂꯥꯟ ꯊꯦꯡꯅꯕ ꯑꯃ ꯃꯥꯌꯣꯛꯅꯅꯕꯒꯤꯗꯃꯛꯇ ꯂꯥꯟ ꯊꯦꯡꯕ ꯑꯃ ꯃꯁꯤ ꯑꯩꯈꯣꯏ ꯑꯍꯨꯝꯁꯦ ꯅꯩꯅꯔ ꯂꯩꯌꯦ ꯑꯩꯈꯣꯏꯁꯦ ꯁꯔꯥꯎꯟꯗꯤꯡꯁꯦ ꯑꯩꯈꯣꯏꯁꯦ ꯄꯣꯠꯈꯥꯏꯔꯒ ꯑꯩꯈꯣꯏꯁꯦ ꯂꯩꯔꯤꯑꯕ ꯑꯗꯨ ꯈ꯭ꯋꯥꯏꯗꯒꯤ ꯃꯔꯨ ꯑꯣꯏꯔꯤꯁꯦ ꯀꯩꯅꯣꯗ ꯍꯤꯡꯕ ꯍꯥꯏꯕꯁꯤꯗ ꯍꯤꯔꯝ ꯈꯨꯗꯤꯡꯃꯛ ꯁꯦꯜ ꯑꯃ ꯌꯥꯝ ꯆꯪꯉꯦꯕ ꯑꯗꯨꯕꯨ ꯍꯧꯖꯤꯛꯀꯤ ꯇꯥꯏꯃꯤꯡꯁꯤꯗ ꯑꯩ ꯀꯩꯅꯣꯝ ꯍꯥꯏꯖꯒꯦ ꯂꯥꯟ ꯂꯧꯕꯤꯒꯅꯣ ꯐꯦꯃꯤꯂꯤꯁꯤ ꯁꯞꯄꯣꯔꯠ ꯇꯧꯕ ꯉꯁꯥꯏꯒꯤ ꯃꯣꯏ ꯑꯍꯨꯝꯒꯤ ꯆꯠꯂꯤꯕꯁꯤꯡꯗꯨ ꯑꯁꯣꯏ ꯑꯉꯥꯝꯗꯤ ꯌꯥꯎꯗꯕ ꯑꯣꯏꯁꯅꯨ ꯊꯃꯣꯏ ꯁꯦꯡꯅ ꯉꯁꯥꯏꯒꯤ ꯍꯥꯏꯔꯤꯕ ꯃꯈꯣꯏ ꯑꯍꯨꯝꯗꯨꯅ ꯗꯤꯁꯤꯖꯟ ꯑꯃ ꯂꯧꯔꯁꯦꯕ ꯆꯠꯂꯤꯕ ꯄꯣꯠꯇꯨꯗ ꯑꯁꯣꯏꯕ ꯌꯥꯎꯗ꯭ꯔꯒꯗꯤ ꯑꯩꯈꯣꯏꯁꯦ ꯌꯥꯏꯐꯔꯦ ꯅꯨꯡꯉꯥꯏꯔꯦ ꯑꯗꯨ ꯇꯧꯔꯦ ꯍꯥꯏꯅꯦꯕ ꯁꯣꯏꯔꯦ ꯍꯥꯏꯕ ꯃꯇꯝꯗ ꯃꯤ ꯃꯌꯥꯝꯁꯦ ꯇꯦꯟꯁꯟ ꯂꯣꯏ ꯂꯩꯗꯣꯏꯅꯦꯕ ꯍꯥꯏꯄꯔ ꯇꯦꯟꯁꯟ ꯂꯣꯏ ꯂꯥꯛꯀꯅꯦꯕ ꯑꯗꯨꯅ ꯉꯁꯥꯏꯒꯤ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯔꯦꯁꯄꯣꯟꯁꯤꯕꯤꯂꯤꯇꯤ ꯍꯥꯏꯕ ꯑꯃ ꯂꯩꯌꯦꯕ ꯑꯌꯥꯝꯕꯅ ꯑꯩꯈꯣꯏ ꯃꯩꯇꯩ ꯅꯨꯄꯥ ꯅꯠꯇ꯭ꯔꯒ ꯅꯨꯄꯤ ꯑꯣꯏꯔ ꯑꯌꯥꯝꯕꯅꯅꯦ ꯍꯥꯏꯕ ꯏꯜꯂꯛꯇꯕꯁꯤ ꯌꯥꯝ ꯊꯣꯛꯂꯛꯑꯦꯕ ꯍꯧꯖꯤꯛꯁꯦ ꯃꯄꯥꯅ ꯍꯥꯏꯕꯗꯅꯦ ꯍꯦ ꯇꯣꯡꯕ ꯅꯥꯁ ꯃꯋꯥ ꯂꯧꯗꯦ ꯀꯩꯁꯨ ꯇꯧꯔꯣꯏꯗ ꯍꯥꯏꯕꯁꯦ ꯌꯥꯝ ꯇꯧꯋꯦꯕ ꯆꯠꯂꯤꯕ ꯃꯤꯁꯤꯡꯗꯨꯅ ꯇꯧꯏ ꯍꯥꯏꯕ ꯅꯠꯇꯦ ꯉꯁꯥꯏꯒꯤ ꯑꯌꯥꯝꯕꯅ ꯆꯠꯇꯕ ꯃꯤꯁꯨꯅꯤꯀꯣ ꯆꯤꯡꯗ ꯆꯠꯂꯤ ꯑꯗꯨ ꯑꯗꯣꯝꯗꯤ ꯋꯥꯁꯨ ꯅꯠꯇꯕ ꯑꯌꯥꯝꯕꯅ ꯑꯩꯈꯣꯏꯁꯦ ꯍꯦ ꯇꯣꯡꯉꯦꯕ ꯑꯍꯟ ꯑꯃꯅ ꯁꯤꯅꯤꯌꯔ ꯑꯃꯅ ꯋꯥꯔꯤꯅꯤ ꯂꯨꯆꯤꯡꯕ ꯑꯃꯅ ꯏꯅꯥꯎꯆꯥ ꯁꯤ ꯇꯧꯒꯅꯨ ꯍꯥꯏꯕꯗꯨ ꯇꯧꯔꯣꯏꯗꯕꯅꯦꯕ ꯇꯧꯒꯅꯣꯕ ꯑꯗꯨꯒꯨꯝꯕꯗ ꯑꯗꯨ ꯇꯧꯕꯗꯨꯅꯅꯦꯕ ꯉꯁꯤ ꯁꯣꯏꯔꯛꯏꯕ ꯃꯌꯥꯝꯁꯦ ꯃꯋꯥ ꯂꯧꯗꯦ ꯗꯔꯀꯥꯔ ꯇꯥꯗꯦ ꯇꯧꯅꯤ ꯀꯨꯁꯤꯅꯤ ꯍꯥꯏꯕꯗꯒꯤ ꯊꯣꯛꯂꯛꯄ ꯉꯥꯛꯇꯅꯦꯕ ꯍꯧꯖꯤꯛꯁꯦ ꯂꯥꯟ ꯂꯣꯏꯕ ꯅꯠꯇꯦꯕ ꯍꯧꯖꯤꯛ ꯃꯌꯥꯝꯅ ꯀꯔꯤ ꯍꯥꯏꯔꯤ ꯍꯧꯖꯤꯛ ꯑꯃ ꯊꯥꯗꯣꯛꯈꯤꯕ ꯄꯣꯠꯇꯨꯗ ꯀꯔꯤ ꯑꯗꯨ ꯍꯥꯠꯇꯣꯛꯈꯤꯗꯕꯅꯤ ꯑꯗꯨ ꯀꯩꯅꯣ ꯍꯥꯠꯇ꯭ꯔꯤꯅꯣ ꯑꯗꯨ ꯇꯧꯗ꯭ꯔꯤꯅꯣ ꯑꯗꯥ ꯇꯧꯗ꯭ꯔꯤꯅꯣ ꯑꯅꯤꯗꯨꯁꯨ ꯀꯩꯅꯣ ꯊꯥꯗꯣꯛꯈ꯭ꯔꯤꯅꯣ ꯄꯤꯊꯣꯛꯈ꯭ꯔꯤ ꯀꯩꯒꯤꯅꯣꯅ ꯍꯦꯛꯇ ꯃꯣꯏ ꯒ꯭ꯔꯨꯞꯁꯤꯗ ꯑꯔꯣꯏꯕꯤꯅꯦꯕ ꯉꯥꯡꯅꯔꯤꯁꯦ ꯑꯗꯨ ꯑꯣꯏꯇꯥꯔꯒꯗꯤ ꯍꯥꯏꯔꯤꯕ ꯃꯦꯟꯁꯟ ꯇꯧꯔꯤꯕ ꯃꯈꯣꯏꯗꯨꯅ ꯐꯥꯔꯝꯃꯦ ꯂꯧꯔꯁꯦꯕ ꯍꯧꯖꯤꯛ ꯊꯥꯗꯣꯛꯈ꯭ꯔꯤꯕ ꯃꯤ ꯃꯈꯣꯏ ꯑꯅꯤ ꯑꯍꯨꯝꯗꯣ ꯍꯤꯡꯅ ꯐꯪꯒꯗ꯭ꯔꯕ ꯁꯤꯁꯦ ꯑꯦꯋꯥꯔꯅꯦꯁꯁꯦ ꯍꯥꯟꯅꯗꯤ ꯍꯧꯅꯁꯨ ꯂꯥꯛꯈ꯭ꯔꯕꯅꯦꯕ
khulai pai bo igera khurngak bo igera mohoi na ju hanjan hanjan hai la bane ba siguma pose chapi ganu si tobi ganu adu tobi ada tobi no hai la bane meitai lake ano se khurngak pa mi sing nga le bangam bana te ba na koi na su responsibility lo ba ai isa gi responsibility lo is mai na koi na su responsibility lo ga na what can I do hai ba do kai ai sa do kari tobi ai ai na kari to gani ai kari kong thang lo gani hai ba se lo ro kong thang mi na se ba ai ji nungai ba imung na te ba iso wari ni adi ta gi ai nungai na hona doi ne ba ngasi lan ai ni yaw daga su lan yaw bagin maming ama natraga maming kem ni traga su but whatever ai na ngam ba chang ai hona ba adu mai na huji ai thabak tau dia adu tau dia wait yes exam am thara ga last one la ko matam da adi targa di government da si tau si da tau biu si gi process si pham ta han biu na protection to raga ta hun bi ai ba lam ani leina ba matam da lam ama gi jaga da aruan ba haiba ga apong ba haiba ngom khenai ba exam thari ba chatka da ba mi do aruan la chat to na te ba phong na chat to ne ba ado aruan ba dum le ngane ba du da aruan ba gi marum da apong ba na kem to ba ngamoy apong ba gi marum da arot ba na tawning ba matam to ngam ne ba masi nei na biyo ba example ma haige infal manung da kuki le ra mo hani ngai le bra chauchampur manung da meitai macha le ra mo hani ngai le bra nei na seba adi targadi chingkhong bu yoragadi kuki adum lei hai ba se na khoi gi kok ta ha lo ba aigi sathok kada ba jaga ma da aina lengthok kada ba aina khong thang dok kada ba jaga si da ne mainly han ba da aphong ba mi se cheksal lu sin ai ni se aphong ba means kai no da micham khoi section ga da ba ne ba micham nat ta ba khulai pai ba mo khoi di kari nu ham tam da ready da lei ne ba nang hat na ba gi da mak ta aduna kuki sina lummaga lei disa nang ai ha na balum lei ne ba si noina di kari khanga damno kari khanga khaloi damno ai khangde ai di mai te sokya de loire kana na kari khanda ba pung mari phau ba tum de ba message myam du pa ba da kuki singi kai le ngani kai moi kari hai nei thi ba da message myam ba do chama chani lei ba do pa rei ni ado ai ama wa bai ba mi kyam warang ngani ai man warak bai ba mi cham waram doi ne ba adu ta ga di kana na wali hi tong ba na khoin wan ba ne ba yam soi ga ba sunya ya roi ba ai gi imung se cheng a khoi gi super fine je cha re hing ba imung ne ba super fine du yen dam ne tu e da na hu je chara he le ai ngon sida ge na khara lupa cham chani chahum chami chamga cha thara ga chari ne ba adu hingna bdi honari ba adu ai na hai badi masigum ba section ba se ni amana ni lak se wahan ba je to si taseng na si se nu hai ba se hai ning de ba abu pin da kan da ne khulai bai be ti nau ji kari thamoi da phang ni ngam bra akoi ne wa ma le ga ma khoi ni smai chale je pelam da wo bo si nai pelam mo ba ma khoi adu ai na ti nau sing da please chathok pada arot paga aron baga se si khangu arot paga phong baga se aduna nakoi na chingya da het uko u mi yore kala u gi marum da kuki le na khallo hai ba ai dai ding se upan bi chobam le kalo upan bi du nang het lang thok pada ne adu gi marum da kuki ama le nang yek na ba mi am le ne khallo ba huji ki timing si da ni adu ai na do kuki khuni ma phatta ba na te jongi khuni ma phatta ba na te adu bu phatta ba du na thengna ba da nang si ni hai ba ne na hoi ai du si doi ni ai ngasi sana chatna tournament chatna referee oidana officiating oidana chalise patta ba moiding thumji da thang ja chong thilon khalune pukje chong thila ba chalon ai khang da natte adu bo ai kya lo we ha ba ai ni sina adu na khoi ju kya lo ram bi ai adu lamak na bra ba hai ba se kya lo gen tak bane ba ngarang ji oi ba topic tu da handle ke ba kai tan man bi natraga hoi gi kai tare lam ani mami manare na lo ra se ne lam ani maming man na ba posida sigi pose kuki ma phang na ba ni ko adu tari kuki ma phang na ni ko ha na thi ba ma thok da have ne da me ta thi gera ama da thi gera buji kuki sing na matam na mak da ko sin ne have se ni khang de ba adu khang ga ni ayam ba na adu khang da ba le sing se khang mo hai ba ne yam nungai te ba ngarang message na me ngo ai ngon da sida yaw li ba mi sing do yeng ba oiro amo thing na ba sing oiro ai ngon da message tharak pa mi myam yang ngane ba sida gi live de yengi ba message kya me ngon da lai ja pung ama ni doi da ahing du da
ꯌꯥꯝ ꯀꯔꯤ ꯄꯥꯎ ꯂꯩꯔꯦ ꯑꯗꯨ ꯂꯩꯔꯦ ꯀꯔꯤ ꯂꯩꯔꯦ ꯀꯃꯥꯏꯅ ꯇꯧꯔꯦꯅ ꯑꯗꯣ ꯇꯨꯝꯕ ꯌꯥꯔꯝꯃꯣꯏꯕ ꯃꯈꯣꯏꯁꯨ ꯃꯣꯏ ꯅꯣꯏ ꯏ ꯃꯁꯦꯟꯗꯤ ꯅꯠꯇꯦꯕ ꯑꯗꯨ ꯑꯣꯏꯇꯥꯔꯁꯨ ꯇꯨꯝꯕ ꯌꯥꯗꯦꯕ ꯃꯈꯣꯏꯁꯨ ꯑꯗꯨꯅ ꯑꯩ ꯏꯆꯤꯟ ꯏꯅꯥꯎꯁꯤꯡꯗ ꯍꯥꯏꯖꯅꯤꯡꯉꯤꯁꯦ ꯂꯥꯁ ꯑꯔꯣꯏꯕꯗ ꯐꯖꯕ ꯑꯃꯇꯪ ꯑꯃꯅꯤꯗꯪ ꯐꯖꯕ ꯃꯤꯟꯁ ꯈꯔ ꯄꯣꯏꯟ ꯈꯤꯇꯪ ꯍꯥꯞꯆꯟꯒꯦ ꯍꯧꯖꯤꯛ ꯀꯨꯀꯤꯁꯤꯡꯅ ꯐꯦꯛ ꯄ꯭ꯔꯣꯄꯦꯒꯦꯟꯗꯥ ꯃꯌꯥꯝ ꯑꯃ ꯁꯟꯗꯣꯛꯑꯦꯕ ꯁꯟꯗꯣꯛꯏꯕ ꯄꯣꯠꯁꯦꯀꯣ ꯑꯩꯈꯣꯏ ꯃꯩꯇꯩꯁꯤꯡꯅꯁꯨ ꯚꯥꯏꯔꯦꯜ ꯍꯦꯛꯇ ꯆꯠꯍꯜꯂꯒ ꯃꯤꯁꯤꯡꯁꯦ ꯍꯦꯛꯇ ꯑꯔꯣꯏꯕꯗ ꯇꯧꯋꯦꯕ ꯀꯨꯀꯤꯁꯤꯡꯅ ꯃꯤ ꯑꯍꯨꯝ ꯍꯥꯠꯂꯦ ꯍꯥꯏꯔꯒ ꯃꯩꯇꯩꯁꯤꯡꯅ ꯍꯥꯠꯂꯦ ꯍꯥꯏꯅ ꯁꯨꯃꯥꯏꯅ ꯀꯟꯐꯥꯔꯝ ꯇꯧꯔꯦ ꯈꯣꯠꯂꯦꯅ ꯒ꯭ꯔꯨꯞꯁꯦ ꯊꯥꯒꯠꯂꯛꯑꯅꯤ ꯑꯗꯣ ꯉꯔꯥꯡ ꯃꯤ ꯊꯥꯗꯣꯛꯏꯁꯤꯅ ꯀꯃꯥꯏꯅ ꯇꯧꯔꯤ ꯍꯤꯡꯉꯤꯁꯤ ꯀꯃꯥꯏꯅ ꯇꯧꯔꯤꯅꯣꯕ ꯑꯩ ꯀꯩꯅꯣꯝ ꯍꯥꯏꯒꯦ ꯃꯈꯣꯏ ꯂꯣꯖꯤꯛ ꯑꯃ ꯂꯩꯌꯦꯕ ꯃꯈꯣꯏ ꯂꯣꯖꯤꯛꯁꯦ ꯀꯩꯅꯣꯗ ꯃꯤ ꯑꯃ ꯍꯥꯠꯂꯦ ꯁꯨꯃꯥꯏꯅ ꯇꯧꯔꯦ ꯑꯗꯨ ꯁꯤꯔꯦꯅ ꯁꯟꯗꯣꯛꯑꯀꯥꯟꯗ ꯃꯩꯇꯩꯁꯤꯡꯁꯤꯅ ꯑꯗꯨ ꯇꯧꯔꯦ ꯑꯗꯥ ꯇꯧꯔꯦ ꯍꯥꯏꯔ ꯀꯥꯟꯗ ꯍꯥꯠꯄ ꯌꯥꯅꯕ ꯂꯝꯕꯤꯅꯦꯕ ꯍꯧꯖꯤꯛ ꯑꯥꯔꯃꯤꯗ ꯈꯨꯠꯁꯤꯟꯅꯈ꯭ꯔꯦ ꯍꯥꯏꯕ ꯑꯣꯏꯔꯒꯗꯤ ꯃꯤꯗꯣ ꯍꯤꯡꯉꯕꯅꯤ ꯑꯗꯨ ꯇꯥꯔꯗꯤ ꯑꯥꯔꯃꯤꯗ ꯑꯩꯈꯣꯏ ꯐꯣꯀꯁ ꯇꯧꯁꯦ ꯍꯥꯏꯕꯅꯤ ꯑꯗꯨꯅ ꯒꯣꯚꯔꯟꯃꯦꯟꯠꯅ ꯑꯥꯔꯃꯤꯗꯒꯤ ꯂꯧꯊꯣꯛꯄꯤꯌꯨ ꯑꯗꯨꯒ ꯃꯈꯣꯏ ꯀꯨꯀꯤꯁꯤꯡꯅ ꯈꯨꯠꯁꯤꯟꯅꯈ꯭ꯔꯦ ꯍꯥꯏꯕꯅꯤꯅ ꯃꯤ ꯑꯍꯤꯡꯕ ꯍꯤꯡꯉꯤ ꯍꯥꯏꯕꯅꯤ ꯁꯨꯃꯥꯏꯅ ꯑꯩꯈꯣꯏꯒꯤ ꯑꯣꯏꯕ ꯂꯝꯕꯤ ꯑꯃ ꯇꯧꯁꯦ ꯍꯥꯏꯕꯅꯤ ꯑꯩ ꯉꯔꯥꯡꯁꯨ ꯇꯧꯐꯝ ꯈꯪꯗꯗꯅ ꯑꯗꯨꯒ ꯑꯃꯅ ꯌꯦꯡꯉꯣ ꯀꯌꯥꯝ ꯆꯨꯝꯕꯅꯣ ꯀꯌꯥꯝ ꯂꯥꯟꯕꯅꯣ ꯑꯩ ꯈꯪꯗꯦ ꯑꯩꯒꯤ ꯑꯣꯄꯤꯅꯤꯌꯟꯗ ꯐꯣꯡꯗꯣꯛꯑꯣ ꯍꯥꯏꯔꯒꯗꯤ ꯑꯩꯒꯤ ꯑꯣꯏꯕ ꯋꯥꯈꯜꯂꯣꯟ ꯐꯣꯡꯗꯣꯛꯑꯣ ꯍꯥꯏꯔꯒꯗꯤ ꯉꯔꯥꯡ ꯀꯨꯀꯤꯅ ꯅꯝꯕꯔꯁꯨ ꯂꯣꯏ ꯌꯥꯎꯕꯅꯤꯀꯣ ꯃꯤ ꯃꯌꯥꯝ ꯑꯃ ꯁꯤꯌꯔ ꯇꯧꯅꯔꯦ ꯀꯣꯝꯒꯤ ꯈꯨꯟ ꯂꯝꯗꯣ ꯃꯃꯤꯡ ꯀꯔꯤ ꯂꯝꯅꯣ ꯑꯗꯨꯗꯒꯤ ꯐꯥꯕꯅꯤ ꯀꯣꯝ ꯑꯩꯈꯣꯏꯒꯤ ꯀꯣꯝꯒꯤ ꯈꯨꯟꯗ ꯑꯩ ꯏꯁꯥ ꯀꯣꯝꯅꯤ ꯑꯩꯅ ꯈꯪꯉꯤ ꯁꯨꯃꯥꯏꯅ ꯐꯥꯈ꯭ꯔꯕꯅꯤ ꯃꯈꯣꯏ ꯑꯍꯨꯝ ꯁꯨꯃꯥꯏꯅ ꯇꯧꯈ꯭ꯔꯕꯅꯤ ꯁꯤ ꯇꯧꯈ꯭ꯔꯕꯅꯤ ꯑꯗꯨꯒ ꯑꯃꯅ ꯑꯃꯨꯛ ꯆꯨꯝꯕ꯭ꯔꯥ ꯂꯥꯟꯕ꯭ꯔꯥ ꯆꯨꯝꯃꯕꯅꯤ ꯀꯟꯐꯥꯔꯝ ꯑꯣꯏꯔꯕꯅꯤꯅ ꯑꯗꯨꯃꯥꯏꯅ ꯊꯥꯒꯠꯅꯔꯦꯕ ꯏꯚꯟ ꯀꯨꯀꯤꯁꯨ ꯑꯗꯨ ꯊꯥꯒꯠꯂꯛꯏꯁꯦ ꯆꯨꯝꯕ ꯑꯣꯔ ꯂꯥꯟꯕ ꯍꯥꯏꯕꯁꯤꯗꯤ ꯁꯦꯀꯦꯟ ꯑꯣꯞꯁꯟꯅꯦꯕ ꯑꯗꯨ ꯑꯣꯏꯇꯥꯔꯒꯗꯤ ꯐꯥꯔꯁ ꯑꯣꯞꯁꯟꯗ ꯑꯩꯈꯣꯏ ꯀꯩꯗꯧꯕ ꯌꯥꯏ ꯇꯧꯕ ꯌꯥꯕ ꯑꯃ ꯂꯩ ꯃꯗꯨꯗꯤ ꯑꯩ ꯍꯥꯏꯔꯔꯣꯏ ꯑꯗꯣ ꯑꯅꯤꯁꯨꯕꯗ ꯍꯥꯏꯔꯤꯕ ꯀꯣꯝꯁꯤꯡꯗꯨꯅ ꯍꯥꯏꯔꯛꯏꯁꯤꯗ ꯀꯣꯝꯒꯤ ꯑꯍꯟꯁꯤꯡꯗꯨ ꯋꯥꯔꯤ ꯁꯥꯟꯅꯕ ꯑꯃ ꯆꯪꯉꯦꯕ ꯀꯣꯝꯁꯤꯡꯗꯨꯒꯤ ꯋꯥꯔꯤ ꯑꯍꯟꯁꯤꯡꯗꯨ ꯁꯥꯟꯅꯔ ꯃꯇꯨꯡꯗ ꯍꯥꯏꯔꯤꯕ ꯃꯈꯣꯏꯁꯤꯡꯁꯦ ꯁꯤ ꯀꯃꯥꯏꯅ ꯇꯧꯕꯅꯣ ꯍꯥꯏꯕꯁꯤ ꯆꯪꯉꯦꯕ ꯃꯔꯝꯗꯤ ꯀꯣꯝꯁꯦ ꯏꯟꯗꯤꯖꯤꯅꯁ ꯄꯤꯄꯜꯅꯦꯕ ꯑꯗꯣ ꯏꯟꯗꯤꯖꯤꯅꯁ ꯄꯤꯄꯜ ꯑꯣꯏꯔꯤꯕ ꯃꯈꯣꯏꯅ ꯁꯤꯒꯨꯝꯕ ꯇꯧꯔꯛꯑꯒꯗꯤ ꯑꯗꯨ ꯑꯣꯏꯇꯥꯔꯗꯤ ꯀꯔꯤ ꯇꯧꯕ ꯇꯥꯏ ꯑꯩꯈꯣꯏꯁꯨ ꯑꯗꯣ ꯑꯩꯅ ꯍꯥꯏꯁꯦ ꯃꯣꯏ ꯍꯥꯠꯁꯤ ꯇꯨꯞꯁꯦ ꯍꯥꯏꯕ ꯅꯠꯇꯦꯕ ꯑꯗꯨ ꯑꯣꯏꯇꯥꯔꯒꯗꯤ ꯁꯦꯡꯅ ꯇꯧꯅꯁꯦꯕ ꯄꯨꯟꯒꯗꯕꯗꯤ ꯄꯨꯟꯈꯣꯕ ꯆꯠꯀꯗꯕꯗꯤ ꯆꯠꯈꯣꯕ ꯅꯈꯣꯏꯅ ꯃꯔꯝ ꯑꯣꯏꯔꯒ ꯁꯨꯝ ꯃꯩꯇꯩ ꯁꯣꯛꯀꯗꯕ ꯑꯣꯏꯔꯒꯗꯤ ꯀꯃꯥꯏꯅ ꯅꯨꯡꯉꯥꯏꯗꯣꯏꯅꯣꯕ ꯀꯨꯀꯤꯅ ꯍꯥꯏꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯑꯩ ꯍꯥꯏꯕꯅꯤ ꯁꯤꯅ ꯆꯨꯝꯃꯤ ꯂꯥꯜꯂꯤ ꯍꯥꯏꯕ ꯅꯠꯇꯦ ꯆꯨꯝꯃꯝꯃꯒꯗꯤ ꯍꯥꯏꯕꯅꯦ ꯂꯥꯜꯂꯒꯗꯤ ꯂꯥꯜꯂꯦ ꯑꯗꯣ ꯁꯤꯒꯨꯝꯕ ꯃꯌꯥꯝꯁꯨ ꯀꯨꯀꯤꯅ ꯐꯦꯛ ꯁꯟꯗꯣꯛꯇꯅ ꯈꯣꯠꯇꯅ ꯀꯣꯝꯒ ꯃꯩꯇꯩꯒ ꯈꯟꯅꯅꯕ ꯃꯩꯇꯩꯒ ꯅꯥꯒꯥ ꯈꯟꯅꯅꯕ ꯄꯥꯡꯒꯟꯒ ꯃꯩꯇꯩꯒ ꯈꯟꯅꯅꯕ ꯑꯗꯨꯃꯛꯇꯒꯤ ꯁꯤꯟꯈ꯭ꯔꯖꯥꯠꯅꯤ ꯑꯗꯨꯝ ꯁꯤꯗ ꯑꯃꯨꯛ ꯃꯩꯇꯩꯁꯤꯡꯅ ꯊꯥꯖꯔꯒ ꯀꯨꯀꯤ ꯅꯥꯒꯥꯅ ꯑꯗꯨ ꯍꯥꯏꯔꯦ ꯀꯩꯅꯣꯅ ꯀꯕꯨꯏꯅ ꯑꯗꯨ ꯍꯥꯏꯔꯦ ꯇꯥꯡꯈꯨꯜꯅ ꯑꯗꯨ ꯍꯥꯏꯔꯦ ꯑꯗꯩꯗꯤ ꯄꯥꯡꯒꯜꯅ ꯑꯗꯨ ꯍꯥꯏꯔꯦꯅ ꯀꯨꯀꯤꯅ ꯐꯦꯛ ꯃꯩꯇꯩꯔꯣꯟꯗ ꯃꯩꯇꯩꯗ ꯏꯔꯒ ꯊꯥꯒꯠꯂꯛꯑꯅꯤ ꯏꯔꯒ ꯑꯗꯨꯗ ꯃꯩꯇꯩꯅ ꯑꯃꯨꯛ ꯁꯜꯂꯅꯤ ꯑꯗꯩꯗꯤ ꯄꯥꯡꯒꯜꯁꯤꯡꯅꯁꯨ ꯁꯟꯗꯣꯛꯑꯅꯤ ꯃꯩꯇꯩꯅ ꯑꯗꯨ ꯇꯧꯔꯦ ꯑꯗꯥ ꯇꯧꯔꯦ ꯑꯗꯩꯗꯤ ꯀꯩꯅꯣꯗ ꯇꯥꯡꯈꯨꯜꯁꯤꯡꯅꯁꯨ ꯃꯩꯇꯩꯅ ꯑꯗꯨ ꯍꯥꯏꯔꯦ ꯑꯗꯩꯗꯤ ꯇꯥꯡꯈꯨꯜ ꯁꯥꯔꯒ ꯃꯩꯇꯩ ꯈꯟꯅꯅ ꯑꯃꯨꯛ ꯁꯤꯜꯂꯅꯤ ꯑꯗꯨꯁꯨ ꯑꯃꯨꯛ ꯁꯟꯗꯣꯛꯑꯅꯤ ꯑꯗꯣ ꯁꯤꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯑꯩꯈꯣꯏꯗ ꯌꯥꯝꯅ ꯀ꯭ꯔꯥꯏꯁꯤꯁ ꯊꯣꯛꯍꯜꯂꯦꯕ ꯑꯗꯨꯅ ꯄ꯭ꯂꯤꯖ ꯍꯤꯡꯗꯕꯗꯤ ꯌꯥꯗꯦ ꯍꯤꯡꯅꯕꯒꯤꯗꯃꯛꯇ ꯐꯥꯏꯠ ꯇꯧꯕꯅꯤ ꯑꯩꯈꯣꯏꯅ ꯍꯧꯖꯤꯛ ꯍꯤꯡꯉꯤꯁꯦ ꯍꯧꯖꯤꯛ ꯑꯩꯈꯣꯏꯅ ꯂꯥꯟ ꯊꯦꯡꯅꯔꯤꯁꯦ ꯑꯃꯅ ꯉꯁꯥꯏ ꯍꯥꯏꯕꯗꯣ ꯆꯥꯅꯕꯒꯤꯗꯃꯛꯇ ꯍꯣꯠꯅꯕ ꯂꯝꯒꯤꯗꯃꯛꯇ ꯍꯣꯠꯅꯕ ꯉꯥꯛꯊꯣꯛꯅꯕꯒꯤꯗꯃꯛꯇ ꯂꯥꯟꯊꯦꯡꯅꯕ ꯃꯁꯤꯒꯤꯁꯦ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯂꯥꯟꯊꯦꯡꯅꯔꯤꯕꯅꯤ ꯑꯗꯣ ꯈ꯭ꯋꯥꯏꯗꯒꯤ ꯃꯔꯨꯏꯁꯦ ꯆꯥꯕ ꯄꯨꯛ ꯊꯟꯗ꯭ꯔꯒꯗꯤ ꯌꯥꯗꯕꯅꯤꯅ ꯊꯟꯅꯕ ꯍꯣꯠꯅꯔꯤꯅꯦꯕ ꯑꯗꯣ ꯃꯌꯥꯝ ꯑꯃ ꯂꯩꯔꯤ ꯍꯧꯖꯤꯛꯀꯤ ꯇꯥꯏꯃꯤꯡꯁꯤꯗꯗꯤ ꯆꯠꯄ ꯌꯥꯗꯕꯁꯤꯡꯗꯨꯗꯤ ꯆꯠꯄꯤꯔꯅꯨ ꯌꯥꯔꯤꯕ ꯃꯈꯩ ꯊꯋꯥꯏ ꯍꯥꯏꯕꯁꯦ ꯃꯁꯤꯗ ꯈ꯭ꯋꯥꯏ ꯃꯔꯨꯅꯤ ꯅꯈꯣꯏꯅ ꯏꯃꯥ ꯂꯩꯕꯥꯛꯀꯤꯗꯃꯛ ꯊꯋꯥꯏ ꯊꯥꯔꯒ ꯂꯦꯝꯍꯧꯔꯤꯕ ꯃꯌꯥꯝꯗꯨꯅ ꯊꯥꯗꯦ ꯍꯥꯏꯔꯒ ꯃꯔꯩꯕꯥꯛ ꯅꯨꯡꯁꯤꯗꯦ ꯍꯥꯏꯗꯤ ꯂꯥꯟꯅꯦꯕ ꯑꯗꯨꯅ ꯊꯋꯥꯏꯗꯣ ꯍꯤꯡꯒꯗꯕꯅꯤ ꯊꯋꯥꯏ ꯍꯤꯡꯉꯒ ꯂꯩꯕꯥꯛꯀꯤꯗꯃꯛꯇ ꯊꯋꯥꯏ ꯍꯤꯡꯉꯒ ꯂꯩꯕꯥꯛꯀꯤꯗꯃꯛꯇ ꯑꯩꯈꯣꯏ ꯃꯥꯌꯣꯛꯅꯒꯗꯕꯅꯦꯕ ꯍꯧꯖꯤꯛ ꯅꯦꯁꯅꯦꯜ ꯈꯨꯗꯤꯡꯃꯛꯇꯗ ꯃꯦꯗꯤꯌꯥ ꯈꯨꯗꯤꯡꯃꯛꯇꯗ ꯀꯨꯀꯤꯒꯤ ꯑꯁꯣꯏꯕꯁꯤ ꯂꯣꯏ ꯈꯪꯉꯛꯑꯕꯅꯦꯕ ꯃꯈꯣꯏ ꯂꯣꯠꯄ ꯌꯥꯗ꯭ꯔꯕꯅꯦꯕ ꯑꯗꯨꯅ ꯍꯦꯛꯇ ꯀꯩꯅꯣꯝꯃ ꯇꯧꯔꯛꯄ ꯌꯥꯕꯁꯦ ꯇꯧꯔꯛꯑꯣꯏꯕ ꯍꯦꯛꯇ ꯀꯨꯀꯤ ꯇꯥꯡ 19 ꯑꯗꯨ ꯇꯧꯗꯣꯔꯦ ꯇꯧꯔꯦ ꯑꯗꯨ ꯇꯧꯗꯣꯔꯦ ꯍꯦꯛꯇ ꯚꯥꯏꯔꯦꯜ ꯆꯠꯍꯟꯕꯤ ꯑꯗꯨꯅ ꯉꯁꯥꯏꯒꯤ ꯍꯥꯏꯔꯤꯕ 28ꯁꯦ ꯃꯌꯥꯝꯅ ꯃꯈꯣꯏꯅ ꯍꯥꯏꯔꯤꯕ ꯄꯣꯠꯇꯣ ꯆꯨꯝꯕ ꯊꯥꯖꯗꯨꯅ ꯇꯣꯉꯥꯟꯕ ꯑꯃꯅꯤ ꯕꯠ ꯑꯩꯈꯣꯏ ꯆꯦꯛꯁꯤꯟꯗꯕꯗꯤ ꯌꯥꯗꯦ ꯆꯦꯛꯁꯤꯟ ꯐꯤꯔꯦꯞꯇꯤ ꯃꯇꯝ ꯄꯨꯝꯅꯃꯛꯇ ꯂꯧꯒꯗꯕꯅꯤ ꯇꯨꯝꯕꯗꯁꯨ ꯃꯉꯥꯛꯅꯔꯒ ꯁꯤꯅꯤꯅ ꯄꯥꯈꯠꯂꯒꯗꯤ ꯇꯨꯝꯅꯨ ꯍꯥꯏꯕ ꯄꯣꯠꯇꯣ ꯑꯗꯨ ꯌꯥꯗꯦ ꯇꯥꯏꯕꯪꯗꯗꯤ ꯃꯤꯀꯞ ꯊꯣꯛꯑꯒꯗꯤ ꯑꯩꯈꯣꯏꯁꯦ ꯇꯨꯝꯃꯒꯗꯤ ꯇꯨꯝꯈ꯭ꯔꯦ ꯇꯨꯝꯗꯕ ꯄꯣꯠꯇꯗꯤ ꯑꯩꯈꯣꯏ ꯃꯇꯝ ꯄꯨꯝꯅꯃꯛ ꯆꯦꯛꯁꯤꯟꯒꯗꯕꯅꯤ ꯍꯥꯏꯕꯁꯦ ꯑꯩ ꯃꯦꯁꯦꯖꯅꯤ ꯑꯩꯅ ꯋꯥꯏ ꯁꯨꯃꯥꯏꯅ ꯃꯌꯥꯝ ꯋꯥꯔꯝꯒꯅꯤ ꯍꯥꯏꯕ ꯑꯩ ꯀꯃꯦꯟꯗꯤ ꯃꯌꯥꯝ ꯑꯩ ꯄꯥꯊꯣꯛꯆꯗ꯭ꯔꯦ ꯋꯥꯔꯨ ꯌꯥꯗꯦꯀꯣ ꯀꯃꯦꯟꯁꯦ ꯄꯥꯊꯣꯛꯅꯤꯡꯉꯦ ꯑꯗꯣ ꯄꯥꯊꯣꯛꯄꯗ ꯐꯖꯗꯕ ꯋꯥꯍꯩ ꯌꯥꯎꯔꯁꯨ ꯅꯨꯡꯉꯥꯏꯇꯦ ꯐꯖꯕ ꯋꯥꯍꯩ ꯉꯥꯛꯇꯗꯤ ꯍꯥꯏꯍꯟꯅꯤꯡꯉꯤ ꯀꯩꯅꯣ ꯇꯧꯕꯗꯣ ꯃꯌꯥꯝꯗ ꯁꯤꯒꯨꯝꯕ ꯃꯦꯁꯦꯖꯁꯦ ꯑꯩ ꯈꯤꯇꯪ ꯄꯤꯖꯒꯦꯅ ꯇꯧꯖꯔꯛꯄꯅꯤ ꯑꯗꯨꯒ ꯑꯩ ꯇꯣꯄꯤꯛ ꯑꯃꯇꯪꯗꯤ ꯀꯥꯎꯈ꯭ꯔꯦ ꯀꯩꯅꯣ ꯑꯃ ꯀꯔꯤ ꯇꯣꯄꯤꯛꯅꯣ ꯑꯗꯨꯃꯗꯤ ꯀꯥꯎꯔꯦ ꯇꯣꯄꯤꯛꯁꯦ ꯀꯩꯅꯣꯗ ꯀꯨꯀꯤꯁꯤꯡꯅ ꯆꯨꯔꯆꯥꯟꯄꯨꯔ ꯑꯁꯣꯝ ꯀꯥꯡꯄꯣꯛꯄꯤ ꯑꯁꯣꯝꯗ ꯖꯤꯔꯤꯕꯥꯝ ꯑꯁꯣꯝꯗ ꯑꯣꯏꯗꯣꯏꯔꯥ ꯑꯗꯨ ꯀꯥꯞꯄꯝꯃꯦ ꯈꯣꯠꯂꯦ ꯀꯥꯞꯊꯠꯅꯩ ꯈꯣꯠꯂꯦ ꯑꯗꯨ ꯇꯧꯔꯦ ꯑꯗꯥ ꯇꯧꯔꯦ ꯑꯗꯨ ꯑꯃꯅ ꯑꯃꯨꯛ ꯀꯩꯅꯣꯝ ꯅꯤꯡꯁꯤꯡꯉꯦ
kuki sing na khulai du tore ada tore kuki khulai phai adu tore ada phajasanu kaino phajasanu jitana moi phajasanu moi lan ho bagai khoi lan ho bo je moi ne hen gadra ne kai dong nei da ai ki dom hai jage aina ne angang sana tak matam da example ni ko se myam sitang yam na marui benen khallo aina angang sana tak pada angang duga ai ga sana ba matam da angang duna engon da langba wagani maram example ma pike maram di aina magi technique to loi khange ba yang dai ko aina angang sana ba tak pa angang duga angang duna engon da fight to matam da ma engon da nungai nungai na ekta easy da mai lang bang moi ba because aina ma tak pa gi ne ba maram di magi technique to ai khang ba gi ne ba magi technique to aina khang duna maram maram mai engon da apply to bangam da ba ne ba ko likewise maitai gi apha pha ba kya sina makhoi bu takpi tambi gi bang ngak tani makoi na maitai to ongkhala charak pani minai sing do hai ge minai sing do makoi to takpi tambi gi ngak tani ado ngasi yoli da punba makoi na usit thoi da ba yam phatta ba keno gi makoi ko ami yauri ba ado ai se am tang hayo ge si ba ju to ni adai di ai ju mangai ne husi ngo ba ai gi oi ba personal oi ba puram aina post ma thagal khala je ba kana guma mata na e support to roi ba leibang ki issue to kan da di myam je wa law ni ba manam kai no leibang na maru en tak pa ne ba je aina hai ni se ko leibang maru oi ba gi da mak ta ai gi oi ba personal thagal pa ma tam de myam support to yaw yaw ge ado leibang ki na thagal pa ma tam de myam support to ba that means leibang ka ai ge yang na pam ta leibang no maru oi ba gi ne ba aduna thawai ama de he na leibang na maru ka ni mi pudi ma ko aduna myam cheksil lu kanang khang ni a suggestion oda hai pamatam da mi kudi mang na pinjare ko le hai pamatam da nuai ga drai mu manung na si project phok tana ba tawsi aduna lastly nga sai ki jiri bam da su hu ka hai bitan comment pa ba da jiri bam da su ka pa ho ba ka pa ho ba de sai na ho ba ja ne ngai ga to ba da gi sini wari hai ba bu sai legi da bai matang da angang amana adu tawi ada tawi small lek chaninga ga chatpa natte adu tawde hai bai matang am da thengna gi hai bitan kana no di khangjadre adu potu ju to hanning de hai ning de maram di ma bu kana na nusi roi doino mai tai nusi da kana bu len ga da ge ne adu bu timing du ya da ba de mi na pirak ta na hai na ba ko doine ba adu hekta to bu to ganu adu ga ai athu matam da hu ji makoi gi pau do phangna bari yenga ga ko na su to si adu ga soi ngam yaw da bu soi senu adu army ku ta legre hai ram ni na soi ngam di yaw roi na khalli ku ki sing na moi da sinagre hai ram ni na ko adu na nang nasa na ne nang ga chatmin nari ba na ma na ba adu bu khajaganu lam chathokpada nanga chaminara bike thori ba oigera tongi ba mi oigera thori ba mi ju thajaganu tongi ba nangna su thori ba mi ju thajaganu thori ba nangna su tongi ba mi ju thajaganu maramdi tongi ba mi duna nang thang thila pai tungda thori ba mi duna gari do thokjelaga ne nang accident tola tungda hali ha du su ye adu tampak ta lebde adu makti tawroi adu hana adu bu check ga tamni sina ina piri ba message se iram khudi makta check lu lanje loidrebani yari ba magai lan loidrebani so ekoi huji maida punjal laga ne lan thengna ga da bani fatta bana laing ga da bani aphabadi aphamna laing ga da bani hena sakhan abagi da makta myam lan lobi ga nu ngasai gi live amma thai thari ba ma ju post tori ba mai waknu na thongduk chari bani ado ai gi wakan thongduk chari bani ai gi wakji soi ga su dum yam da soi ko le nang hai nu do sini dunia da ni sini thai ni da du ai biu but maitai ama sokpa da ai nuaite mang ba da ma khoina sui bar na gira mang gira oi gira phangdi ba budin nuaite aduga sungbang bangdeba mi do phange haina hekta to budi to biganu adu susi sidreba mi di sire na ta sando ku to biganu clear oi hai kan da tumme pura confirm oi hai kan da khantaraga kai do bi hai ba khanda bi hai ba ai message sidang pijari me am yai phaminara se asoi ngam yaw da bozo sanu khudimang aduga achumbana afabata oi sanu hai ba se ai thamjari yai phaminara se me live solution jaraga